Oi thangba khut naba akhang aina share tawbirakpaga mayamda aina muk share tawjaraki mayamna aina pathokchaba soikiba yawarsu mayamna ngakpigani anxiety na maram oiraga oi thangba khut nabagi maramda mayamda share tawjaraki anxiety na maram oiraga tungan mawngda sainakhol phawanba yai miyoi kharadari sainakhol adu oi thangba khutta phawi Anxiety and Depression Association of America gi matung ina anxiety laiba miyoi sing muscle tension gi chronic pain haksang thindokpa natragana kok sikpa toina thengnai masina maram oiraga oi thangba khutta tension natragan anaba phawanba yai anxiety laiba miyoi singda panic attack su torokpa yai panic attack natragana anxiety attack haibisi anxiety tawbagi sang yamna wangkhatpa matang adubuni panic attack tawba matamda heart attack ka manaba layong sing khudam oina thabak naba khut naba mihul kanna songba ningsa saning sanam samam samnadaba asina singba sing thokali anxiety natragana fibromyalgia gumba atopa laina leiba miyoi singna saina khol khangnaba honabada anxiety amadi stress na khudong sadaba thokali miyoi amana masada thengnariba layong sing adu karamna layengadage haibisi layong sing adu thokaliba maram adugi makha poli karigumba khutta nariba adu anxiety natragana atopa pukning wakhalgi anaba amana thokanba oiragadi hairiba anaba adu layengba matamda khutka anaba adu su phagalai atopa anaba ama leiragadi doctor da layeng thokpa mathau tagani anxiety disorder layengbada psychotherapy su mathau tai psychotherapy gi matengdagi miyoi amada pukning wakhalgi khudong sadaba thokwaliba adu karinano amadi madubu karamna thengnagadage khangmangami miyoi amada sizinaba yaba psychotherapy makhal kaya marum lai therapist kaya na hairiba makhal sing asi punsilaga sizinai makhal sing adugi manungda khara makhada piri cognitive behavioral therapy CBT therapy makhal asida tawriba asi miyoi adubu awaba nungaitaba phawaliba maki wakhal amadi thajaba du khangdoktuna layeng sathabani khangdoklaba matungda therapist aduna miyoi aduda mahaki wakhal khanbegi mawngda hongdoknaba sajel amadi kangong takani psychoanalysis therapy makhal asidana miyoi amagi wakhal amadi lamsad hainabi adubu oihalagliba masana dik khangjadaba maram punamak khangdoknaba hotnabani humanities makhal asidana miyoi amabu masagi oiba phirep lawjaba ngamhanduna masagi tawba ngambagi pangal adu mapung phanba hotnabani stress management technician singnasu miyoi amada numit khudingi thengnaba anxiety gi sang hantanba ngamba yai American Psychological Association na piba kanglon kharam makhada piri heri konba hairagadi myam meditation ni ngahaktang oirabasu heri konbana stress hantanba amasum anxiety phagat hanbada mateng pangi haiba study kya marumdagi khangkhre haksang sajel kumjai English ingani ga taraga nipana sathakiba review amada haksang sajel amadi physical activity na anxiety layengbada mateng pangi haiba khangmangang khre mahausa gi oiba phajabasing yengduna yumgi mapana matam lenbana anxiety phanbada mateng pangi mahausa gi oiba saktam amadi video sing yengbada su stress phanba yai social support pukningi wa khangbiba marup natragana imungi miyoi singa wari sanabada stress amasum anxiety phanbada mateng pangma ngame nungaiba thabak sing tawba isana pamjaba thabak masa masu sing tawbana stress phanbada mateng pangi miyoi kharadadi beta blocker natragana antidepressant kumba hidak langthak sing sizinabana kanaba phangba yai American Psychological Association gi matung ina anxiety gi layengbada hidak langthak sing sizinabadagidi psychotherapy tawbana kanaba heli hairi adubu miyoi amaga atopa miyoi amaga di kanaba phangbagi mawong asi khenaba yai karigumba anxiety na maram oiraga oi thangba khutta saina khol phawrabadi muscle relaxation tahonba short term treatment sing tawbada kanaba phangba yai khudam oina stress muscles ising asabana iruzaba progressive muscle relaxation asina singba sing panba yai anaba horakpa matamda ngehaki oina saina khol phanba order di counter hidak sing sizinaba su yai adubu masina di saina phawlakpagi maram oiriba anxiety adubu phanbadi ngamloi khut nahanba atopa maram sing therapy hidak langthak sing natragana relaxation technique sing ase sizinabada khutki anaba adu phanba ngamdrabadi atopa anaba amana maram oiraga saina khol adu thoanba oiramba yai United Kingdom National Health Service ki matung ina khut nahanbagi atopa maram singi manungda
asok apan, tendonitis, frozen shoulder, arthritis, angina asinasingba yauri. Singlida naba natragana nangal natragana lengbanda asok apan tawbadagisu oi thangba khutta nahanba yai. Karigumba phibam kharada oi thangba khutta naba asi heart attack ki layong oi basu yawi. Heart attack ki layong singdi oi thangba khut thaba ngaksam natragana nangal da naba amadi nungaitaba ningsa saning saram samnadaba ko ngawba humang anapi kangba oningba natragana oba asina singba yauri. Heart attack na maram oiraga khutta nabu oirabadi anaba adu tapna henjilakpa yai natragana khanghawdana narakpasu yai. Narabasu ayambana minute khradang nagani natragana amuk naba amuk phaba tawgani. Panic attack amadi heart attack ani asi khandokpada luna thokpa yai. Kanagumba miyoy amada heart attack ki layong sing urabadi khudakta ambulance kawgadabani. Mayamna video si nungai biragadi kanai khanbiragadi soiduna share tawbiramoin. Thank you.